Manipur University के Department of Dance and Music na SHINDUNA NUMIT CHUPNA CHATHAGADABA Culture, Identity and Integration Discourse on Performing Art and its Education HAIBA theme da International Hybrid Seminar among Ngasi University Asigi Houdokhre. Houdokhre thauram aduda Manipur University ki Vice Chancellor Professor N. Lokendra, Rajya Sabha ki hanagi member Padma Vibhushan Dr. Sonal Mansingh, Padma Shri Awardee Darshana Jabari Amadi, Manipur amai biloisang pandiloisangi asupi haikruzam thoibi laimana maruaiba mithunglen singona saryaki toramaduga mari lainana Department of Dance and Music Assistant Professor Dr. Moirangthem Macha Chawre kanbana hai Malemda lairiba furup khudingma masama sagi naramadi chanabi lai matamno honglakpagi matungina aikoi ki culture ase tapna ahongba kaya ama lakli ahongba haibase matamga loina duna lairabani adubu ahongba duna aikoi ki culture da achoba safu ama piraktuna aikoi ki identity fawba mangsilakwa yabagi tanja fawba laktabana te maramaduna aikoi ki identity ase ngaktuna thamsi hairabadi aikoi ki culture ase ngakna thamba mathau tai haina sumahana makata na pongtokhi Culture haibase prithvi gi mafam khuding makta leiriba mioi kanglup sing sida lei aduga culture haibse culture leitaba society ga culture leiba society ga se culture leiba society sibu ayam bana respect tawi adu lisang sina prithvi state da culture se ahing ba culture ama oina change tawa matam se da mangtharak pa mayam ama su yawe ana maram sina akhoi mioi ba akhoi gi kanglup se identity se masak tak se hai taraga di culture sini adubo hojik Manipur da tawriba natraga Indian da tawriba culture identity sidi mangsal lakbo ina tawba hadi culture se lisang sina di chathar haraga su mangdharak paduna society se masak thialli lana chalali duna commercial life ki mioi sing amasung culture se tawrin entertain tawba sing sidi da mangal leiba sing se aduga magi intriguity oiba magi top masak amasung khoi performing art si da hongdarak pagi masak mayam ama leiriba se masi se ekoi society se khana ba chume